ꯑꯩ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯔꯣ ꯍꯤꯡꯅ ꯍꯥꯠꯀꯦꯔꯥ ꯁꯦꯒꯥꯏꯔ ꯍꯥꯠꯀꯦꯔꯥ ꯃꯩ ꯊꯥꯔ ꯍꯥꯠꯀꯦꯔꯥ ꯍꯥꯠꯂꯣꯕꯀꯣ ꯚꯤꯗꯤꯑꯣꯗꯨꯇꯪꯗꯤ ꯃꯨꯟꯅ ꯑꯝꯇꯪ ꯌꯦꯡꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯂꯩꯔꯒ ꯃꯣꯏꯗ ꯑꯩꯅ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯅꯅꯦ ꯁꯅꯥꯃꯍꯤꯗꯒꯤꯁꯨ ꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯁꯅꯥꯃꯍꯤꯅ ꯈ꯭ꯔꯤꯁꯇꯤꯌꯟꯗꯒꯤ ꯍꯦꯟꯕꯁꯨ ꯂꯩꯇꯦꯕ ꯑꯩ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯑꯩꯒꯤ Hello everyone, ngasi ako video na puduna lae. Ngasi ki video sina kaino hairagadi sarangthem nirupamada aina wafam khara thamjage haina tawjabane. Aise nahandagi dum ai nahandagi vidima ki video se dum jaga pokudingi aise seming bai wakal po ude ko duduna haidi haudi dum jenga jenga ma ki video se jenga jenga adu semning ba ama poklai ni wakal sida aina semgai sem natari nahana semba yaeba ko adu aina akta semning ba ama polakpa haidare ko adu maki wafam do aina taba nungai mandana semning ba poklai ni aina adu mana haidi akogi kai haidare ne akogi maitegi sanamahi deisu kaisu henba laite christian deisu kaisu henba laite aduda meyam haidana ko adu habe hoi chum mana haidado henba laite adu oidaragasu manasu ama haibane wa wafam ama ga haidi akhoi cookie singdasu like laisu haiba adu afaba thamoi chawba mi miyam lai haina akhoi maitai dasu lai haina do mana akhoi maitai da lai haina haibase akhoi maitai da khata hairamba hoide kaisu mayamna kaisum ke tawreda bhaneba ko ado mana cookie da su dumaina mabungo pau faba lai khaiba yamna faba lai haina haibado haidi kedoi haidoino hauji ma moina tawiba mawong sinadi moise larik laisu haibagi mawong matawra natraga haitabagi mawong matawra mayamna sum khangambani haidi mana nirupamana hairise chummi lalido mayamna hauji lali haina hairise aisu yaning kaino hairagadi mana haidi makije yamna khogi yam afava sarineba mase hairagadi viral chatningini makije ko yam afava sai yam lemba sai karidona mana lemje karidona farise haidi moigi cookie misingna akhoi maitai taru hatkibado kyam thina halam he ma masa man khangini aduegi akhoi jaha maitai nupi ama phangbada moina kamaina tawi kamaina hatli haido do ma khangna mana hadi mo cookie da su mabungo pa faba laini adugagi hadi lai laisu haiba laini haina dumaina haido lai laisu hairaga ngasi sumaina tawgadro afaba lairaga ngasi sumaina angang chahi ni panda ngaijari angang do rape tabigadro rapist hadi rape tabigadro man moina lai laisu haiba mi lairaga tugzam lairaga kedobai kanbijri no ko maitai do dug hadi akhoi maitai angang phona angang pitana singdu kedobai kanbijri no kedobagi hadi hatok pi no kedobai rape tabi no ado ma masana khangdra ma kedobai dumaina hadi moigi cookie mising pala angang do no hadi ꯙꯔꯃꯅ ꯈ꯭ꯔꯤꯁꯇꯤꯌꯟꯅꯦꯕ ꯃꯩꯇꯩꯒꯤ ꯂꯨꯔꯕ ꯂꯥꯏꯐꯝ ꯃꯌꯥꯝ ꯑꯃ ꯅꯣꯏꯅ ꯃꯩ ꯊꯥꯗꯣꯛꯏꯌꯦꯕꯀꯣ ꯃꯥꯡꯍꯜꯂꯤꯌꯦꯕ ꯆꯞ ꯃꯥꯟꯅꯅ ꯃꯩꯇꯩꯅ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯆꯔꯆ ꯃꯌꯥꯝ ꯑꯃ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯕ ꯃꯥꯡꯍꯜꯂꯦꯕ ꯇꯥꯛꯍꯜꯂꯦꯕ ꯅꯨꯡꯁꯤꯅꯗꯕꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯅꯕ ꯃꯆꯥꯛ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯔꯥꯝꯕꯥꯏꯗ ꯁꯤꯒꯤ 60,000 ꯄꯤꯄꯜꯁꯦ ꯁꯤꯒꯤꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯀꯌꯥꯝ ꯌꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯊꯧꯅꯥ ꯐꯔꯕ ꯀꯌꯥꯝ ꯌꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯂꯧꯁꯤꯡ ꯂꯩꯔꯕ ꯀꯌꯥꯝ ꯌꯥꯎꯋꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯑꯐꯕ ꯃꯤ ꯀꯌꯥꯝ ꯌꯥꯎꯋꯦ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯑꯔꯥꯝꯕꯥꯏꯗ kuki loin phatam na teba khoi maitai na arambai na aduna kuki tumna hat kadabani aduga kuki loina phatena aduda hairaba yaroi ba kuki marakta thamo yam chawo yauri minungsi khangba yauri leire haiba yam yauri wakhal afaba khanba yam yauri ba chamana khoi gi arambai da ju lerik lesu hairaba wakhal mapung pharaga leader mayam leiri se sumaina ne chamana kuki da su leiri ba nui mana hauji akumu hadi akhoi gi arambai tengol la mana hadi nungai taba phone hadi mana kaino hairakpado lanjare nungai taba phone do jare mana lali hadi dum ma nungai tab kaisum lejade khote kaina yamna harau yamna normal da leiba dumana mana hairakpado adu so hapcharamge hadi madi normal da leitradina madi mapana lei nungai na lei madi kaisum hadi dui kisu khanba wana ta leiba mipum khuni ma ko nungsi noina sa aibu nungsi haba khangi ado ka hada machana moi bagi mache moi bagi sum ngangja sakchei ne ba ko ngang ne sa ene lai ai gi da makta yai phana bane khale so ko kemta saw khallaga ma dumaina kaisu hairoiba nungai tabado poga isana hadi nungai tabado poga duagi haidoineba kamai haini ko ai haibai haitreba ko do mana hairei do hadi yamna
ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯥ ꯍꯩꯌꯦ ꯁꯤꯅꯦꯕ ꯃꯥꯅ ꯈꯜꯂꯤꯁꯦ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯗꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯀꯩꯁꯨꯝ ꯆꯨꯝꯗꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯍꯩꯗꯣ ꯀꯔꯤꯝ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯃꯥ ꯀꯨꯀꯤ ꯀꯩꯗꯧꯕꯩ ꯄꯟꯗꯣꯏꯅꯣ ꯀꯨꯀꯤꯗ ꯑꯐꯕ ꯂꯩ ꯈꯣꯠꯂꯦ ꯀꯩꯗꯧꯕꯩ ꯄꯟꯗꯣꯏꯅꯣ ꯄꯟꯐꯝ ꯊꯣꯛꯇꯦ ꯃꯥ ꯀꯨꯀꯤ ꯐꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯁꯅු ꯑꯐꯕ ꯂꯩꯁꯅු ꯀꯨꯀꯤꯗꯤ ꯐꯠꯇꯦ ꯃꯣꯏꯗꯤ ꯁꯥꯅꯤ ꯁꯥ ꯑꯣꯏꯕꯗꯨꯅ ꯉꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯤꯛꯀꯅꯥꯎ ꯊꯥ 9ꯇ ꯉꯥꯏꯔꯤꯕ ꯆꯍꯤ 9ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯍꯥꯠꯇꯣꯛꯀꯗ꯭ꯔꯣ ꯃꯣꯏꯅ ꯀꯩꯁꯨ ꯍꯥꯠꯇꯣꯛꯑꯣꯏ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯝꯃꯒ ꯇꯥꯔꯒꯗꯤ ꯑꯗꯣ ꯉꯁꯤ ꯃꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯅꯠꯇꯦ ꯁꯣꯔꯤ ꯉꯁꯤ ꯅꯤꯔꯨꯄꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ ꯃꯥꯒꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯅꯪꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯗꯨꯗꯒꯤ ꯐꯨꯕꯤꯒꯦꯁꯨ ꯐꯨꯕꯤꯔꯣ ꯂꯥꯛꯑꯣ ꯀꯩꯀꯩ ꯃꯌꯥꯝ ꯅꯪꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯗꯣ ꯑꯩꯅꯗꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯗꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯪꯅ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗ ꯑꯣꯏꯅ ꯅꯪꯅ ꯍꯥꯏꯔꯝꯕ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯅꯪꯉꯣꯟꯗ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯤꯕꯀꯣ ꯑꯗꯣ ꯅꯪꯅ ꯃꯣꯏ ꯀꯨꯀꯤ ꯄꯜꯂꯒ ꯉꯥꯡꯉꯨꯕꯗꯣ ꯑꯗꯨꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯁꯤꯖꯧꯔꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤ ꯐꯩ ꯀꯨꯀꯤ ꯑꯐꯕ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯩꯇꯩ ꯏꯗꯨ ꯁꯣꯛꯂꯛꯏꯅꯦꯕ ꯁꯣꯛꯂꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯨꯀꯤ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯃ ꯂꯩꯕꯗ ꯑꯩ ꯀꯨꯀꯤ ꯑꯐꯕ ꯃꯌꯥꯝ ꯂꯩ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦꯕ ꯑꯗꯣ ꯅꯪꯅ ꯑꯗꯨ ꯍꯥꯏꯔꯨꯕꯗꯣ ꯂꯥꯜꯂꯤꯅꯤ ꯅꯪꯅ ꯂꯥꯟꯕꯅꯤꯅ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯁꯥꯎꯅꯔꯤꯕꯁꯦ ꯑꯔꯥꯝꯕꯥꯏꯅ ꯈꯪꯗꯦ ꯖꯍꯥꯅ ꯈꯪꯗꯦ ꯑꯗꯨ ꯁꯥꯎꯅꯔꯤꯕꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯀꯨꯀꯤ ꯄꯜꯂꯨꯕꯗꯣ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤꯁꯦ ꯄꯜꯂꯨꯕꯗꯨꯒꯤ ꯁꯥꯎꯅꯕꯅꯦꯕ ꯅꯪꯉꯣꯟꯗ ꯅꯪꯅ ꯅꯪꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯐꯕ ꯍꯥꯏꯕꯗꯣ ꯎꯒꯗꯕꯗꯣ ꯅꯪꯅ ꯀꯨꯀꯤꯒꯤ ꯄꯟꯕꯗꯣ ꯍꯥꯟꯅ ꯎꯔꯦꯕ ꯎꯔꯦ ꯃꯤꯟꯁ ꯍꯥꯏꯗꯤ ꯅꯪꯅ ꯃꯣꯏꯒꯤ ꯃꯔꯝꯗ ꯍꯥꯏꯔꯨꯕꯗꯣ ꯌꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣই ꯁꯤꯝꯄꯜ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯈꯪꯉꯦꯕ ꯍꯥꯏꯗꯤ ꯑꯃꯁꯨ ꯁꯥꯎꯗꯅꯕ ꯑꯃꯁꯨ ꯁꯥꯎꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯗꯦ ꯑꯃꯁꯨ ꯁꯥꯎꯗꯅꯕ ꯑꯃꯁꯨ ꯑꯗꯨ ꯌꯥꯗꯦꯕ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯠꯄꯅꯤꯅ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯃꯣꯏꯅ ꯍꯥꯏꯗꯤ ꯐꯖꯅ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯍꯥꯠꯄꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯍꯩꯇꯦꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯐꯩ ꯍꯥꯏꯗꯣꯏꯔꯥ ꯐꯠꯇꯦ ꯍꯥꯏꯗꯣꯏꯔꯥ ꯑꯗꯣ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯣꯏꯁꯦ ꯐꯠꯇꯦ ꯍꯥꯏꯗꯤ ꯐꯠꯇꯦ ꯐꯖꯅ ꯐꯠꯇꯕ ꯃꯤꯅꯤ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯁꯥ ꯑꯣꯏꯅ ꯄꯣꯛꯀꯗꯕꯗꯣ ꯃꯣꯏꯁꯦ ꯃꯤ ꯑꯣꯏꯅ ꯄꯣꯛꯁꯜꯂꯛꯑꯦꯕ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯅꯁꯥꯅ ꯇꯧꯖꯕꯒꯤ ꯃꯍꯩꯗꯣ ꯍꯧꯖꯤꯛ ꯅꯪꯅ ꯐꯪꯖꯕꯅꯤ ꯅꯪꯅ ꯋꯥꯖꯕꯅꯤ ꯑꯗꯣ ꯅꯪ ꯍꯥꯠꯄꯤꯒꯦꯔꯥ ꯍꯥꯠꯄꯤꯔꯣ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯁꯦꯒꯥꯏꯕꯤꯒꯦꯔꯥ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯑꯗꯣ ꯑꯂꯥꯟꯕꯅꯤ ꯅꯪꯅ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯂꯥꯟꯕꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯍꯥꯏꯗꯤ ꯑꯩꯈꯣই ꯃꯩꯇꯩꯒꯤ ꯃꯤ 6 ꯁꯤꯈꯤꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒ ꯅꯪꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯦꯕꯀꯣ ꯅꯪꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯤ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯃꯣꯏꯅ ꯍꯥꯠꯇꯣꯏ ꯅꯠꯇꯦꯕ ꯍꯣꯏ ꯅꯪ ꯀꯨꯀꯤꯅ ꯍꯥꯠꯈꯤꯗꯤ ꯅꯪ ꯈꯪꯗꯦꯀꯣ ꯀꯨꯀꯤꯅ ꯍꯥꯠꯈꯤꯗꯤ ꯅꯪ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯤ ꯅꯪꯁꯦ ꯀꯩꯗꯧꯅꯨꯡꯗ ꯍꯥꯠꯂꯣꯏꯕ ꯍꯥꯏꯗꯤ ꯅꯪꯁꯦ ꯍꯣꯏ ꯊꯤꯅ ꯉꯥꯡꯉꯝꯒꯅꯤ ꯆꯩꯔꯝꯒꯅꯤ ꯑꯗꯩ ꯅꯨꯄꯤ ꯈꯪꯗꯦ ꯅꯨꯄꯥ ꯈꯪꯗꯦ ꯑꯗꯨꯝ ꯐꯨꯔꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯣꯏꯕ ꯐꯨꯁꯨ ꯐꯨꯔꯣꯏ ꯑꯗꯨꯝ ꯉꯥꯡꯉꯝꯒꯅꯤ ꯅꯪꯁꯦ ꯍꯥꯠꯇꯣꯛꯑꯣꯏꯕ ꯀꯩꯁꯨ ꯑꯗꯨꯒ ꯅꯪꯅ ꯌꯥꯝꯅ ꯄꯋꯥꯔꯒ ꯂꯩꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯗꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯑꯂꯥꯟꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯑꯩ ꯍꯥꯏꯗꯤ ꯁꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯁꯤꯁꯇꯔ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯂꯥꯟꯅꯁꯨ ꯂꯧꯕꯤꯒꯅꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯔꯤ ꯃꯔꯝꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯄꯗ ꯑꯩ ꯁꯦꯝꯗꯦꯀꯣ ꯅꯍꯥꯟꯉꯩ ꯑꯗꯣ ꯑꯛꯇꯥꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯒ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯔꯛꯄꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨꯒꯤ ꯑꯔꯥꯟꯕꯗꯣ ꯑꯗꯨ ꯑꯩꯅ ꯑꯔꯥꯟꯕꯗꯣ ꯎꯍꯜꯂꯛꯄꯅꯤꯀꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯔꯥꯟꯕꯗꯣ ꯑꯩꯅ ꯎꯍꯟꯖꯕꯅꯤ ꯍꯥꯏꯖꯕꯅꯤ ꯅꯪꯅꯗꯤ ꯅꯪ ꯂꯥꯟꯗꯦ ꯈꯣꯠꯇꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯋꯥꯗꯣ ꯅꯪꯅ ꯁꯦꯡꯗꯣꯛꯆꯕꯗꯣ ꯅꯪꯒꯤ ꯆꯨꯝꯅ ꯍꯥꯏꯕꯗꯗꯤ ꯎꯕꯤꯗ꯭ꯔꯦ ꯑꯔꯥꯟꯕ ꯍꯥꯏꯕꯗ ꯎꯕꯤ ꯍꯥꯏꯅ ꯅꯪꯒꯤ ꯑꯂꯥꯟꯕꯗꯣ ꯍꯥꯟꯅ ꯎꯔꯦ ꯑꯆꯨꯝꯕꯗꯣ ꯎꯕꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯥꯡꯁꯤꯗ ꯅꯪꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯑꯩꯀꯣ ꯅꯪꯗꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯩꯔꯤ ꯈꯣꯠꯂꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯏꯔꯥꯡꯁꯤꯗꯤ ꯅꯪ ꯀꯩꯁꯨ ꯌꯥꯎꯕ ꯅꯠꯇꯦꯕ ꯑꯗꯣ ꯌꯥꯎꯗꯕꯅꯤꯅ ꯖꯤꯔꯤꯗ ꯃꯅꯤꯄꯨꯔꯗ ꯇꯧꯕ ꯏꯔꯥꯡꯁꯦ ꯅꯪ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯅꯪ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤꯀꯣ ꯅꯪꯁꯦ ꯌꯥꯝꯅ ꯌꯥꯝ ꯆꯝꯖꯕ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒ ꯌꯥꯝ ꯁꯥꯖꯩꯗꯣ ꯑꯗꯨ ꯁꯥꯅꯨꯕ ꯍꯥꯏꯗꯤ ꯍꯣꯏ
ꯁꯥꯖꯧꯗ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯌꯨꯕ ꯃꯩꯇꯩꯒꯤꯗꯃꯛ ꯅꯪꯗꯤ ꯑꯃꯒꯤꯁꯨ ꯂꯦꯞꯄꯤ ꯑꯗꯨ ꯌꯥꯗꯦ ꯑꯗꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤꯒꯤ ꯂꯦꯞꯄꯣꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯉ ꯈꯪꯕꯤꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯑꯅꯤ ꯅꯣꯏꯗꯤ ꯔꯦꯄꯤꯁꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯨꯅꯦ ꯍꯥꯏꯔꯀꯥꯟꯗ ꯍꯦꯟꯅ ꯃꯤꯒꯤ ꯏ ꯍꯥꯞꯄ ꯘꯤ ꯍꯩꯕ ꯑꯗꯨ ꯊꯕꯛꯇꯨ ꯑꯣꯏꯔꯅꯤꯅ ꯉꯁꯤ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯨ ꯅꯠꯇꯕ ꯈꯪꯕ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯨꯀꯤꯗ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯇꯥꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ